पाउसेद युमफम उइब मर उइब पाउ खरा अपडेट तौजरी बीजेपी की फिराल मदकद सनहाल उप मिहोय अहम फगतख्रे बीजेपी की फिराल की मदकद सन अम मंगक्समदा थांगले लगा हाटफदा नतना मणिपुर के सब मिनिस्टर एन बिरेन अमदे बीजेपी मणिपुर की प्रेसिडेंट एसआरदा मिंगफलगा आगाम पेट सिनरगा सही थांगकिबा मिहोय अहम पुलिस न फारे पावसना हाई मिहोय अहम अदु मखोयना सन हाटपा अमदे सब मिनिस्टर एन बिरेन अमसो एसआरदा बो सही थांगबगी वीडियो क्लिप अम सोशल मीडिया दा ngarang numitang pung 8 minute ni fumangarum tavam matamda viral warakpadagi Lilong police station na sumoto case am logoto na thigat pada ngasi fabane faraba miyoy ahum adudi Lilong tulel kundagi Nazmul Hussein Elias mayai sahi kuntraga dipan apok palai kitraba Akbar Lilong Sawok ifrom dagi MD Abdul Rashid sahi kunganifan apok palai kitraba MD Abdul Rahman amade Lilong ainok makhong dagi MD Arif Khan sahi kuntraga mathoy apok MD Yakub Falene Polis ki pauna hai makoy hong ki matakta Lilong police station na lokaleba case adu makoy hom na chatakiba adu sanga da tamthiba thong chathaba amade makoy ngang lisak liba fazada bo khoi wata sing adu sa minister N Biren amasong BJP Manipur state ki president SRD gi kai khumna ba mahan batana tana tongan ba lining lesson ki marakta yangthi nahanarba yaba thong oibana makoy hom bo under section 153 OA/429/504 IPC and section 11 the Prevention of Cruelty to Animal Act 1960 की मखादा फाबनी आए अतोपा पाउ अमदना बीजेपी की टिकट फंगौत्रब सिंह थमसिलपदगी जेडीयू मपांगल कन्ब पॉलिटिकल पार्टी ओरे केटी वीरेन सामुएल यंदाई केएस लोकेन ओ नवकिशोर एलएम खौते जेडीयू दा यावख्रे भारतीय जनता पार्टी बीजेपी की टिकट तानरंब पॉलिटिकल हेवीवेट कैम्बरोम थमसिनरपदगी जनता दल यूनाइटेड जेडीयू मपांगल जामना कन्ब मणिपुर की पॉलिटिकल पार्टी ओइबदा नतना अनोबा लेंगाक लाकबदा मरोइबा तौदांग लौबा पार्टी ओइबा याबगी फिबम नक्सिलकले बीजेपी अमसुंग इंडियन नेशनल कांग्रेस दा तौखिबगुम मिरिप ओइननबगीदमक जेडीयू दा थमसिनरपन मरम ओरगा असेंबली कॉन्स्टिट्यूएंसी खरादा इंटेंडिंग कैंडिडेट जामना पार्टी ओरगले Ariva Assembly Constituency sing adugi manungda Khurai AC amasung wabagai AC yauri JDU da nauna yauраклaba pasak naibam yoi singi manungda lamlai AC ki MLA Khedri Mayum Biren Tamenglong AC ki ex MLA Samuel Zendai Sakulvan Assembly Constituency ki ex MLA Dr. Khoirapam Loken Manipur ki Sibsekadari Oiramba Bisnupur AC dagi Oinam Navakishore Manipur ki DGP Oiramba Swasanpur AC dagi LM Khaute yauri Pawasi da sangla krabba miyam na sakang maikang daraba atay di kangabok es da gitti es jadumani uripok es da KS Suresh Singjabay es da ngangbam Robert oinam es da Swaran Kumar kumpi es da hantem sanjoy yaure panbayabadi thangmayban Assembly Constituency gi MLA kumaksam joy kisan High School Assembly Constituency da thongnawjum Brindasu party istamire oiragani halalau thokiba laikhrabane Party segi state unit ki president angkan phau title na phau se asida ai party segi merep segi list ayeng pung anita ba matam da law thokani Assembly Constituency nifu da merep thadok na ba thorang tawri haujiti JDU Manipur da mapangal kan ba political party am oibita na tala laingak pai ba yabig oithok pal lairaba party oire miyam na sakhang maikang rapalu singba camrom party asigi laiteng oire Party is the Dona York Labo, music, Nasi Classic Granted the Vantokba, Opagi Tarumda, and Kanpo title na high. Party is losing Bur, Biargis Minister, Nitis Kumarsu, Impalta Lacton of Party is report Kongadori. Tawada the Mark Medium said Lautopagi, Arabanabit, Okrabatunda, Lagna Basem Sari. How you forfeit when a party is the subjaba, Miyukia Yamna, Yorkani Ivangamdre. Party losing Bakaya, Sarukadon be from Sing, left on a Vantokle. Party is the Miamna Tazabat, Jaunatam Lakbagi, Mamitari. Pre-fall alliance tawagi wafum laite asi phawda yaruk leba musing asi tharaga punna mirep nifu sure aike tharmadu da janata dal united ki MP Ramprit Mandalna hai Bihar da minister oiriba Nitish Kumar gi afaba thabak kya da thajaba thamduna state asigi mirep oigadaba miyukya nauna yaropane state asida party asigi oid miyukya mai fakani haiba thajaba lai afaba mirep gya su leptan yarokli masina maram orga lengak sembada su soidana yawgani thajai aina su phongdoke Tharumadu da saruk yawa lakiba lamlai Assembly Constituency gi MLA Khedri Mayum Biren na pawmising da hai magi mathak da anti-defection logi makha da disqualification ki case ama anadagi hauna mayuk natuna leiba maramna magi political gi oibo phirep ama lobada matam theng thakibane
Hausikti disqualification gi case adu dismiss tawkhre hiram asigi matang de assembly secretary ngasi bulletin amasu thokre hausikti ma case amada chenadaba politician oire bulletin adu thokraba tungda ma MLA famdagi resign tawruge haiba sharehold assembly secretary de bisingre madugi matungda anuba thajaba mayam amaga loinana JDU da mire poinana bagi damak yawrakpani panbajabadi Khetri Beren lamlai assembly constituency dagi marirak handa karaktuna MLA amasu Minister oirakraba saknaraba politician amane karigumba party asina masing yamna karakpana tragana tagai fadaba phibam ama lakpada se minister gi candidate fa oir puyaba misak oire nagala maromdana moirang AC gi MLA Sarchandra Congress na okre BJP dagi double engine gi lengak BJP gi double engine gi lengak maning halle o ibobi Center de lengak pariba BJP lengak amasung Manipur da lengak pariba BJP gi lengak gi double engine lengak na chako thorang manglom da singbagi mahuta Maninglom da oina halagle hana hanagi sub minister amasung Congress legislative party gi lusingba o ibovina phongdokre Imphal gi Congress bhavan danga si pangthokiba marang AC gi MLA program Sarchandra Semghai AC gi hanagi minister Ningthaujam Beren amasung Manirko amasung Anitron gi chairman oramba Bisnupur AC gi Ningthaujam Joy Kumar na Congress party da yarupada taram no opagi tharom da o ibovina hai Manipur miyam gi wakal da center da India amasung state da su BJP na lusingba lengak laidun funna subli pairabade Manipur yan nuai gani hana khanarambani Narendra Modi na Manipur da lakpada double engine gi lengak asina Manipur bo chakot thorang da mang da singlagani hana laukthok labasu haujik ta sing na lengak asina manglom da singlibra abasi miyam na khangnarabani aige Sahi tarit mafung farak lava India lengak amasung sahi manga mafung farak lava state asida BJP gi lengak pairak lava matam asida Congress party na sahi tara mga tapay kalamba power sector lambi thong amasu infrastructure kaya semka lamba ado haujikta masu sangsilaga nung thesin duna sanggaban natana makoy na kari tawkrabagi hangningay oire makoy gi double engine gi lenga kasana Manipur da su manglom da singbagi mahutta maninglom da oina singlaga satli haujik pangtho kadurba state mga da BJP na lenga 5 bangambagi fiyon leraktrabane Uttar Pradesh da Prime Minister Union Minister Singh loina thomjin dunat mikal da saruk yasiliba asina makoy Akiba faure haiba taglabani Manipur da adu mga unit minister kya tha amada ani hum laglabasu state ki sako thorang karigumba amada packet pidana lagle West Bengal da fangto kibe Mikal Singh da Prime Minister Home Minister yauna unit minister kya thajin thano khonaraba fawbada miyamna chawna mai thiba pi kibani Manipur da su BJP lengak lakloi makoina Manipur miyam apangba oina uduna Delhi bu Manipur da puraknabani haine laure Makoina Manipur miyam apangba oina uduna Delhi bu Manipur da puraklabani haine laure Lagador ba Mikal asida Congress na sawna mai faktuna anova tangkangamba soidana lakhan bangam lagane Sahi na ribi ani yauna manga laikitre Manipur da COVID laisat ki ahom sabu wet na akan ba saitheng pirak liba asige manung channa haukiba pungkun mari asige manung da state asida sahi na ribi nupi masa ani yauna pundam yoy manga laikitre Fresh na fangpa pawgi matungina laikitraba Miyusing adu Imphal West District ki manung channa laiba thangkal kaithel dagi masagi sahi kunipan khatanga ribi nupi masa amane Magda hasi ki kunifan da COVID positive waiba thengna kivani tungda RIMS hospital lai kanaramla kangarang lai kidawani mag comorbid condition amata lai dabadana tana COVID vaccine ki anisuba dose kap khraba miwene atoba nupi masa aduna Technopol district ki 26 sector AR Falel gi campus da laiba sahi kunifan khatanga ribi miwene magju tha asigit kunga tareta COVID positive warakpadagi ras medicity da lai kanaraki patungda ngasi lai kidawani Mahanadagi hypertension ki anabal lebam yoini loina COVID vaccine ki dose amafoba kakhidri aire Laikidrava atoba miyusing aduna Imphal West ki Patsoi Park 1 dagi masagi sahi yang kai humdoi suraba miyuine magtha sigi kunithoi da COVID positive oiba thengna duna RIMS hospital da laikan naramlaba matung da ngarang laikidabane magjo hanadagi jakhawi anabal lebam yoini adoba COVID vaccine ki dose di anima kapkhraba miyuine Atoba mioi aman Imphal West ki wehengpam laikai dagi masagi sahi marfugam bapan surabanapa amane magso thasi kunithoi da COVID positive oiba thengna rakibani mag hanadagi hypertension ama diabetes ki anaba leibada natana COVID vaccine ki dose ama boba ka khitriba miyoine atoba mioi aduna Thawal district ki mela ground dagi masagi sahi humpuga manga surabanapa amane mag tha asigi taraga maga da COVID positive oiba thengna duna psija hospital laikana duna leirakibani mag hanadagi hypertension type 2 diabetes chronic kidney disease amadi TB ki anaba leiba miyoine magso COVID vaccine dose ama boba ka khitri aire Amarom da haugiba pung kunmari asigi manung da state asda sample lising amaga sampon umbudrama thoi test tawbada sahum difu ga taruk positive oiba thengna tuna hauju phawda positive oikraba punba missing lakam ga lising kontra ga humdoi
chani yangai ga taruk yauduna positivity rate taraga darit dasmik taruk dalai nan local singda kihan kangan biganu Joy Kisan taraga nitu suba Manipur Legislative Assembly gi mikhalga mari lainana thangal bazar da leiba Janata Dal United Worker Waiba nan local singda kanagumba kharana angak pafangna kihan kangan bagi tabak jadabagi pau fangle masigumba si tawbiganu mikhal yariba makai ingda tapna pamdaba thawdok thogan dara hona si ana thangwaiban AC da ZDU ki ticket mikhal thengnaga doriba MLA khumukchap Joy Kisan fangdokre thangwaiban jumnam lekai teliva haikam kala community hall hana BJP thangwaiban mandal gi president waramba sinam sarajit na Janata Dal United da jorok pada taramna upagi tharamda MLA ki S Joy Kisan hai lagadurba mikhal asiga mari lenana ZDU gi thawmi oina leiriba thangkal bazar da leiba nan local singda kanagumba miui kharana kian kangan bagi thabak tawbagi pau leire asigamba thawu asi mari leina basingna tawbidavana fagane thangmaiban ACS Manipur gi atai AC sing na tamjane ohenba amasung yamna ing tapna mikal fang thokpa assembly constituency am ohenana ba horase miambo mana pamjaba mirep da vote thadanse asigamba thabagasi sadargi ba asida lengha asu chapchana biang changbiduna lengak lei aiba kangan biu miambo aki akhang jauduna apamba miut khanjana ba khudong chaba pibiu aina mangna makata ke Haukiban mitkhani gi mamangda pauna bazar da asanba ka da leiba bihar dagi Asutos Prasad Kauba amabu yamna tamthina thawal area da halaga doklamba aduda chena basing haujik phawa lengana futhok pangamdaba ase laibak thibani oriba fibam asida state asida minority sing ase kadai fofo secure orbagi aibo wang lakle aike maka tarakba atopa pau amadana Miss USA Mathol Umfugi building dagi song tharaga sikre Miss USA 2019 present winner Chelsea Chris ngarang nomaising ki pung tere ki hek matung New York City da Mathol Humfoge building dagi chong tharpa dagi sikre mag masagi sehi kuntra sokre beauty queen lawyer fashion blogger amasung extra TV correspondent oribiado building adu ki mapan suba floor da leibane mag sikiba du suicide ki thawdok ama mali amasung sikiba adu ki marmado official oina lab na medical examiner amana thabak sathagi kani haina New York Police Department haige mag lekhidawa ki pung khara ki mamang forward Krishna social media da active oike mag Instagram page di yengba masabagi fajaraba photo ama thagatuna navirasina nahakpu pothaba amasung santi purpa yai aina ike thangju namit January 18 da Krishna mahak Instagram story da Miss North Carolina USA Morgan Romano amasung Miss North Carolina 10 USA gave it order da best of luck at Miss USA amasung Miss 10 USA haraduna dungai pa phongdok pagi message sama thake Mangna lisingani taragan papanta Miss North Carolina USA ki title adu fangke. Sel saramba IAS officer ama CBI na fare. Lufa lakani demand tawduna complainant ama dagi senpam madu laurambani haiba Punjab Roadways Chandigarh gi director CBI na fare aire. Ningda goba na midda CBI gi senate official amna phongtora khibada IAS officer ama oriba director adu gi mayukta lakwa complaint ama da jumpam oraga case ama register tawre. Complainant aduna haribedi Mag General Manager ki rank da promotion piba yarabani promotion adu kamari lainana sahi asigi January da Departmental Promotion Committee DVC amsu semki madura equis adu panel adu ki director waike General Manager ki rank da promotion pina da Punjab Government ki Transport ki Principal Secretary da ming recommend tawagi da complainant asida ki lupa lakh maga demand tawke negotiation matung da equis asina complainant adu da ki lupa lakh ani lawbada yanake Harifa Punjab Roadways ki director asina complainant da karigumba mangonda sanba madu pida batarabadi maduna maram oiduna lakadaba kodong chada film kaya masana mayuk na jagadavani aida kiyanke complainant mamay thang da CBI da case ma file tawke CBI na complainant adu fanglaba madung CBI na complaint adu fanglaba matung khudakta IPC ki mari leinaba tongan ba section singi makada FR ama register tawke medar adu gi aruba fiba madu yengduna CBI na Makoy ki official singo ever team ama CM dara case adu yengchina na bahona rakhe CBI na equis adu sel sap ki thabuk sa tharinge da fana na bawore blauke CBI na langama thake amusung director adu su sel demand tawringe da phake BJP amade CPI M workers sing barak daum khanakre Tripura ki Amjad Nagar area da BJP ki worker amade CPI M ki workers sing barak da khana sena bagi thodok amada BJP ki worker magaram asok apan thokre ari asok apan nangraba BJP ki workers sing adu khudak da Belonia District Hospital da pokatuna lain pathap sa thake thaudok adu ki matang da nakal ani ki marak da FIR na singpha report tawnaki aduma po thaudok adu ki matung da senaba thaudok adu ki matang da senaba mioi sing phakat bagi pawdi leitre
BJP amadi CPIM workers in Barakta Kanazina Kibatoto, Adoki Matanga, Police Napato, Karam the Togado, Tokibano, Abaki Matanga, Tiganabaki, Akana, Police team also Tamgre. CPIM amadi BJP workers in Barakta Funazina, but Tokibatogo. However, Tangan bit the Tokibani, Toto, Atogi Manu Jana Party, local office in Sumaitana, Honaki Ire. Tautogogi Saruka Moina, CPIM git local leader Amagi Loina Vina, BJP, workers in Amakogi Jumda, Sanglak to the piecing Ikai Kumna, Dabagitong, or Kiba, Dugi the Makta Supolista complaint Tauki Ire. Atop Fortiki, MLA Kara, BJP da, join Taugadore. Megale the Hojik Politigangi, Sarang the Patogo, Tokling Parakasida. Atop Fortiki, MLA Kara, BJP the joint Torpayana Lady, and Megalia, BJP President. Ernest Morina Fondokre, BJP the joint Torkadoripa MLA ki Masingasi Charak Namangarom Obi. Megale the Tatar Moki Manunda political scenario the Achoba, Ahumba Muswedana Lagani. Tawabo Ajo Public in the BJP the joint Torkadoripa MLA sing Adogi Maming Matala Topodi late. Megale the Fantuka River election game mark within the politics the town development purpose. Ngamlagani Loina Matang Saigi assembly election the Achoba, Ahunba Amasu Ngamlagani Ire. Arabi the contents in Asigimal Pipao Kara Asipa Pautam Zariba, Manipa local news YouTube channel Lamadi Facebook page, Asidagi Yang Biribo, Panamapatagazari, channel Atom the Kanarabadi, subscribe to be drivers and subscribe to be Molina, like in the share to Zukabi Panamapo, Amokana Tagazari.